ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗ ꯀꯣꯂꯦꯔꯥ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯄꯥꯛꯇꯛꯅ ꯁꯤꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯌꯥꯎꯕꯤꯗꯕ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕꯗ ꯂꯩꯀꯥꯏ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯌꯥꯎꯕꯤꯗꯕ ꯍꯥꯏꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯑꯩ ꯏꯁꯥꯈꯛ ꯌꯥꯎꯕꯤꯗꯕ ꯍꯥꯏꯕ ꯐꯥꯒꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯆꯨꯝꯕ ꯌꯥꯎꯕ ꯋꯥꯔꯤ ꯑꯗꯨꯃꯛ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯒꯤ ꯑꯔꯣꯏꯕ ꯊꯥ ꯗꯤꯁꯦꯝꯕꯔꯗ ꯆꯥꯏꯅꯥꯒꯤ ꯋꯨꯍꯥꯟ ꯁꯤꯇꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯩꯅꯥ ꯀꯣꯚꯤꯗ-19 ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯄꯥꯎ ꯇꯥꯟꯅꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯈꯤ, ꯄꯥꯈꯠꯅꯈꯤ꯫ ꯂꯩꯅꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯗ ꯌꯧꯔꯛꯇꯕ ꯍꯥꯏꯅ ꯅꯤꯡꯖꯈꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯌꯧꯔꯛꯈꯤ꯫ ꯏꯟꯗꯤꯌꯥ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯧꯔꯛꯇꯕ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯈꯤ, ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯌꯧꯔꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯌꯧꯕꯤꯔꯛꯇꯕ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯈꯤ, ꯑꯗꯨꯕꯨ ꯌꯧꯔꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯌꯥꯎꯕꯤꯗꯕ ꯍꯥꯏꯅ ꯅꯤꯡꯖꯈꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯗꯁꯨ ꯌꯧꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣই ꯏꯃꯨꯡꯗ ꯌꯥꯎꯕꯤꯗꯕ ꯍꯥꯏꯅ ꯅꯤꯡꯖꯈꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯗꯁꯨ ꯌꯧꯔꯛꯈꯤ꯫ ꯏꯃꯨꯡ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯏꯁꯥ ꯈꯛꯇ ꯌꯥꯎꯕꯤꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯍꯟꯗꯛꯀꯤ ꯂꯩꯅꯥ ꯑꯁꯤꯗꯁꯨ ꯊꯣꯛꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯅ ꯃꯤꯑꯣꯏ 2,938 ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏ 50ꯕꯨꯅ ꯄꯨꯟꯁꯤ ꯄꯤꯡꯈꯝꯅꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯄꯨꯟꯅ ꯃꯤꯑꯣꯏ 2,934 ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯕꯛꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯆꯠꯊꯔꯤ꯫ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ 2,100 ꯑꯗꯨꯒ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯋꯥꯔꯀꯔ 3,000 ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯆꯍꯤ 45ꯗꯒꯤ 58 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯣꯃꯣꯔꯕꯤꯗꯤꯇꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏ 38 ꯑꯗꯨꯒ ꯀꯣꯃꯣꯔꯕꯤꯗꯤꯇꯤ ꯂꯩꯕ ꯃꯤꯑꯣꯏ 4 ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯗꯤ ꯃꯤ ꯌꯥꯝꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯊꯣꯔꯛꯇꯕ ꯃꯔꯝꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯅꯦꯝꯅ ꯂꯩꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯥꯔꯆ ꯇꯥꯡ 15ꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯣꯚꯤꯗ-19ꯒꯤ ꯂꯣꯛꯗꯥꯎꯟ ꯊꯝꯗꯨꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯒꯗꯕ ꯉꯁꯤ ꯊꯥꯔꯒ ꯅꯨꯃꯤꯠ 8ꯗ ꯉꯥꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯇꯞꯅ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯂꯝꯗꯕ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯍꯥꯡꯅꯔꯦ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯀ꯭ꯂꯥꯁ 5ꯀꯤ ꯃꯊꯛꯇ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠ ꯈꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯅꯥ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯦꯛꯁꯤꯟꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯂꯩꯅꯥ ꯑꯁꯤ ꯇꯞꯅ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯨ ꯇꯞꯅ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯍꯧꯈꯤꯕ ꯃꯥꯔꯆ ꯇꯥꯡ 12ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯈꯥ ꯇꯝꯂꯛꯈꯤꯕ ꯆꯍꯤ 65 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯈꯥꯡꯉꯕꯣꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯃꯤꯅꯥꯔ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯑꯦꯟ. ꯕꯟꯗꯅꯥ, ZEO ꯖꯣꯟ 3 ꯊꯧꯕꯥꯜ ꯑꯔꯥꯝꯕꯝ ꯑꯅꯤꯜ ꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ BJPꯒ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯄꯥꯂꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯂꯥꯏꯊꯒꯣꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯍꯦꯜꯊ ꯑꯦꯟড ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯀꯦꯝꯄꯦꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯑꯦꯟ. ꯕꯟꯗꯅꯥ, CMO ꯊꯧꯕꯥꯜ ꯗꯥꯛꯇꯔ Y. ꯅꯨꯀꯨꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ KSH ꯃꯦꯝꯆꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯦꯜꯊ ꯀꯦꯝꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯍꯦꯜꯊ ꯑꯦꯟড ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕ ꯔꯦꯂꯤ ꯑꯃꯁꯨ ꯍꯥꯎꯈꯗꯒꯤ ꯀꯤꯌꯥꯝ ꯐꯥꯎꯕ ꯆꯠꯈꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ ꯇꯥꯡ 15ꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯒ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯂꯟ ꯏꯃꯔꯖꯤꯡ ꯃꯅꯤꯄꯨꯔ 4 Years ꯁꯤꯇꯤꯖꯟ ꯁꯦꯟꯇ꯭ꯔꯤꯛ ꯒꯚꯔꯅꯦꯟꯁꯀꯤ ꯊꯧꯔꯝ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯦꯟ. ꯕꯟꯗꯅꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯤꯌꯥꯝꯗ ꯍꯥꯏꯂꯥꯏꯠ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ 2 ꯆꯠꯊꯒꯗꯕ ꯁꯔꯀꯥꯔꯒꯤ ꯑꯦꯆꯤꯞꯃꯦꯟꯠꯁꯤꯡ ꯎꯠꯄ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯁꯨ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯎꯍꯟꯈꯤ꯫